Paniam try tarabasu afaba habit semba ngamdabagi maram karida soribano karamna semgadage haribasing asigi paukhum yauba best 5 lessons James Cleargi atomic habit haribalaric asidagi khangminasi. Number 1. Why small habits make a big difference. Karigumba aikoina 1% nungtigi pagathalagadi chahi amada nearly 37 times pagatkani. Aduga nungtigi 1% phathandragadi 0 da hantarakani. Habits ti self-improvement ki compound interest ni. Haibadi hanjin tawri kay multiply tawgani. Nongmada pikna hongba uragasu matam sang na yenglagadi asoba ahongba lay. Habits ti nakan animak mayapanba thangsang gumbani. Afaba habit na aikhobu sengwatkani, fataba habit na aikhobu manghangani. Adomgi table da ice cube ama layre haina khalasi. Ka adu ingi 25 degrees ni. Room adu inglambadagi tapna sagalai 26 degrees, 27, 28. Ice cube kemta tawde adum lay. 29, 30, 31. Haujiksu kem tawde 32 degrees ta ice adu mahilang thokpa hawrei. Degree amamam hongbaduna ice adu kemto hongdabadongna torambadu yamna chawna honglai. Masiga chapmanana critical threshold ama lanthoktri fawba khetnabu uroi. Compounding process tadi most powerful outcomes ti thengani. Kuina chatkadaba habit sakatpa lubagi maram masisu amani. Aikoina kharakhak honglaga achoba hongba udi haiduna tok i. Achauba ahongba ama uhangi harigadi plateau of latent potential yodri fawba lepoidabani. Afaba habit ama semba ngamdaba natraga fattaba habit ama manghanba ngamdabagi maramsi improve tongnaba aikhoigi ability mangkhibagi nate plateau of latent potential cross tawdribagini. Kanna honarabasu success phangde haina complain tawbasi ngasagi 25 to 31 degrees ta ice melt tawde haina complain tawbaga chapmane. Number 2, forget about goals. Focus on systems instead. Goal sina adomna phangba pamiba result tuni. System sina result phangangadoriba process tubuni. For example, adom entrepreneur ama oiragadi $1 million business ama same sina adomgi goal oiba yai. Aduga product idea test tawba, employees hire tawba, marketing campaigns run tawba asigumba asina system ni. Goal si direction ama set tawbagi difai adubu progress ki damaktadi system na best ni. Adomgi habit hongba wargadi problem adu adom nate problem si adomgi system ni. Adom no hongba pamdabadagi bad habit adu hanjin repeat tawba nate system lanbagini. Number 3. How your habits shape your identity and vice versa. Fattaba habit ti repeat tawba yamna lai, afaba habit ti semba yamna loi. For example, exercise, meditation asigumba sing nongnini tawraga hekta talai. Fattaba habit junk food chaba, smoking gumbadi tokpa hekta ngamde. Masigi maram ani lay. Ahanba maram aikoina wrong thing change tongnaba honai. Anisuba maram wrong way da aikoina aikoigi habits change tongnaba honai. Behavior change ki layer ahum lay. A change in your outcomes, a change in your processes, a change in your identity. Ahanba layer changing your outcomes si adamgi result hongbaga mari lainai. For example, weight hantahanba championship ama thoiba asina chingba adomna set tawba goal ayamba masigi level siga mari lainai. Second level sina adomgi habit amadi system change tawbaga mari lainai. Third level sina adomgi belief haibadi adomgi world view, adomgi self image, nasada amadi mingonda adomgi judgment asina chingba asiga mari lainai. Adomna hongba pamlibasi karamba level dana chanana focus tawbiu. Number 4. The science of how habits work. Habit ama semagi process si steps mari thokna khaidokpa yai. Cue, craving, response and reward. Cue na craving thokhali, craving na response amabu motivate tawi, response na reward ama pi, asumna habit loop ama semi. For example, phone da message lakpagi makhol tabaduna cue ni, message paning baduna craving ni, phone paikhatlaga message pabaduna response ni. Message paning bado satisfy tawre, phone khonglakpaga pakhatpaga link leina hale masina reward ni. Number 5. Good habit semnaba law mari. First law, make it obvious. Aikoigi behavior hongnabagidamak aikoigi afava amadi fattaba habits karambano khangdokadabani. Masi habit scorecard ki matengna khangba yai. Haibadi adomna nungtigi toba thabaksing loina ithokpiu. For example, tumba hagotpa, alarm muthatpa, aigi phone check toba, brush toba, cha thakpa and so on. Loinamak ibiu.
Iba loiraba matungda isada hangbiyu karambana afabano, karambana fattabano, karambana neutral no. Afaba habit oiragadi nakanda plus ibiyu, fattaba habit oiragadi minus ibiyu, neutral habit oiragadi equal to ibiyu. Mark tawba matamda adomgi situation amadi adomgi goal gi matung ina tawgadabani. Asumna adomgi oina afaba amadi fattaba habits mayak singhanbiyu. Second law, make it attractive. Habit si dopamine driven feedback loop amani. Dopamine hengatlagadi motivation su hengatli. Opportunity amabu hen attractive oriba makai madu habit on kiba yabagi chance wangi. Third law, make it easy. Anoba habit ama sem namagidamak 2-minute rule sizinabiyu. Haibadi haurakpadadi 2 minute tagi hena matam lobiganu. For example, 1 minute meditation tawba hobiyu. Larik paba oiragana page ama paba hobiyu. Adu oiragadi makhatana sathaba laigani. Fourth law, make it satisfying. Experience ama satisfying oiba matamda behavior ama repeat tawba yabagi chance yamna wangi. For example, sapan mananung sibana khut hamba matamda masi nungai mathang amuka tawsi haina brain da signal thai. Asumna behavior amabu repeat tawhangani habit loop ama mapung phahangani. Masini larik asigi best oi khanjaba point manga loiba fawba yengbibagidamakcha adombu haininga leitana thakatchari.